ꯍꯥꯏꯕꯕꯨ ꯑꯣꯏꯗꯦ ꯐꯖꯅ ꯏꯟꯁꯤꯟꯕꯅꯤ ꯍꯦꯛ ꯀꯩꯅꯣ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯆꯥꯗꯣꯏꯁꯤꯁꯨ ꯑꯣꯛꯅꯦ ꯑꯣꯛꯁꯨ ꯑꯣꯛ ꯀꯦꯞꯁꯨꯜꯅꯦ ꯑꯗꯨꯒ ꯃꯈꯣꯡꯁꯨ ꯌꯥꯎꯔꯦ ꯁꯂꯥꯠ ꯂꯩꯔꯦ ꯍꯪꯒꯥꯝꯁꯨ ꯍꯥꯞꯄꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯃꯍꯤꯁꯨ ꯂꯩꯔꯦ ꯃꯍꯤ ꯒ꯭ꯔꯦꯚꯤ ꯀꯣꯠꯂꯣ ꯀꯩꯅꯣ ꯈꯣꯠꯇꯣꯏꯁꯦ ꯃꯍꯤꯗꯣ ꯍꯥꯟꯅ ꯅꯩꯈꯥꯏꯌꯨꯀꯣ ꯀꯣꯔꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯊꯣꯡꯕꯅꯦ ꯊꯣꯡꯅꯤ ꯅꯪ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯃꯥꯕꯣꯛꯅ ꯊꯣꯡꯕꯅꯤ ꯃꯥꯅ ꯊꯣꯡꯕ ꯅꯠꯇꯦ ꯌꯥꯔꯦ ꯑꯗꯨ ꯀꯌꯥꯝ ꯅꯠꯇꯦ ꯀꯣꯠꯂꯣ ꯗꯥꯏꯔꯦꯛ ꯍꯩꯊꯒꯅꯣ ꯈꯥꯕꯩ ꯑꯣꯏꯅ ꯇꯧꯔꯣ ꯍꯩꯗꯔꯒ ꯆꯥꯛꯇꯣ ꯆꯥꯛꯇ ꯑꯣꯏꯅ ꯄꯂꯥꯗ ꯅꯠꯇꯦ ꯆꯠꯂꯣ ꯍꯩꯗꯔꯛꯑꯝꯕꯅꯦ ꯌꯥꯔꯅꯤ ꯁꯠ ꯑꯃꯨꯛ ꯇꯥꯔꯒ ꯇꯧꯒꯅꯤ ꯆꯠꯂꯣ ꯍꯩꯖꯜꯂꯝꯃꯅꯤ ꯈꯔ ꯍꯪꯉꯣꯅꯤ ꯋꯥꯠꯇꯧ ꯃꯥꯜꯂꯦ ꯈꯔ ꯍꯩꯔꯝꯃꯣ ꯁꯤꯅꯤꯀꯣ ꯃꯍꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃ ꯃꯉꯣꯟꯗ ꯆꯠꯂꯣ ꯍꯩꯖꯜꯂꯝꯃꯅꯤ ꯌꯥꯔꯕꯣ ꯑꯩꯒꯤꯗꯤ ꯌꯥꯝ ꯍꯩꯔꯛꯀꯅꯨ ꯌꯥꯔꯦ ꯍꯥꯎꯔꯤꯗꯨꯗꯤ ꯂꯣꯏꯕꯁꯦ ꯃꯌꯥꯝꯒꯤ ꯑꯁ꯭ꯋꯥꯏꯗ ꯑꯗꯥꯏ ꯑꯗꯨꯝ ꯊꯝꯃꯣ ꯅꯪ ꯆꯥꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯩ ꯀꯃꯥꯏꯅ ꯆꯥꯎ ꯍꯥꯏꯕꯅꯣ ꯌꯥꯔꯕꯣ ꯌꯥꯔꯦ ꯉꯁꯤꯅ ꯑꯃꯨꯛ ꯅꯪ ꯈꯨꯠꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯣꯛ ꯃꯇꯨꯝ ꯍꯥꯎꯕ꯭ꯔꯥ ꯃꯈꯣꯡ ꯇꯥꯒꯦ ꯃꯈꯣꯡ ꯆꯥꯛꯄ ꯌꯥꯏ ꯈꯔ ꯉꯟꯅ ꯆꯠꯂꯗꯤ ꯃꯈꯣꯡꯁꯦ ꯐꯖꯅ ꯐꯪꯒꯗꯕ ꯃꯈꯣꯡꯗ ꯂꯩꯔꯝꯗꯦꯕ ꯉꯁꯤ ꯃꯈꯣꯡ ꯉꯛꯁꯨ ꯆꯥꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯃꯈꯣꯡ ꯂꯩꯔꯝꯗꯦ ꯃꯔꯨꯗꯣ ꯑꯂꯨ ꯍꯥꯞꯇꯤ ꯍꯥꯞꯈꯤꯕꯅꯤꯗ ꯑꯗꯨꯗꯤ guys. Kuha ang makulo. Napkin direkte. Second now, di hao wan. Hanggang daw sa utag. Ngam ta. Samitan juga. Tahan dulu.
ꯑꯩꯈꯣꯏ ꯃꯥꯕꯣꯛ ꯐꯖꯅ ꯇꯣꯡꯕ ꯆꯞ ꯆꯥꯏ ꯆꯥꯕꯁꯨ ꯐꯖꯅ ꯍꯩꯔꯦ ꯑꯩꯈꯣꯏ ꯉꯝꯗꯦ ꯍꯥ ꯑꯩ ꯅꯪ ꯆꯥꯖꯔꯣ ꯑꯁ ꯌꯦꯡꯉꯨꯅꯦ ꯄꯨꯂꯞ ꯄꯨꯜꯂꯦ ꯍꯥꯏꯕ ꯆꯥꯅꯤꯡ ꯊꯥꯡ ꯑꯩꯅ ꯑꯣꯏꯖꯦ ꯀꯥꯏ ꯑꯣꯏꯜꯂꯤꯅꯤꯅꯦ ꯑꯩꯒꯤ ꯐꯤꯒꯔ ꯃꯥꯟꯕ꯭ꯔꯣ ꯍꯪꯒꯥꯝꯒ ꯄꯨꯛ ꯊꯟꯕ ꯉꯁꯤꯁꯦ ꯀꯦꯖꯤ 1.5 ꯅꯠꯇ꯭ꯔꯥ 1.5 ꯍꯦꯟꯕ 1.5 ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯃꯤ ꯃꯈꯣꯡꯒ ꯃꯁꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩ ꯍꯪꯒꯥꯝ ꯍꯥꯞꯆꯜꯂꯣ ꯍꯪꯒꯥꯝꯗꯣ ꯁꯥꯡꯉꯦ ꯁꯤꯗ ꯆꯥꯎꯅꯤ ꯅꯪ ꯈ꯭ꯋꯥꯏꯗꯤ ꯅꯨꯡꯁꯤꯗꯦ ꯊꯪꯒꯗꯤ ꯀꯩꯒꯤꯅꯣ ꯆꯠꯂꯣ ꯆꯠꯂꯣ ꯍꯥ ꯃꯇꯨꯡꯗ ꯑꯩ ꯆꯥꯒꯦ ꯁꯤ ꯗꯥꯏꯔꯦꯛ ꯃꯇꯣꯡꯅꯦ ꯃꯁꯜ ꯑꯃꯔꯨꯅꯦ ꯁꯥꯏꯕꯤ ꯋꯥꯏ ꯁꯦꯁ
ꯁꯥ ꯃꯔꯨ ꯆꯦꯜꯂꯦ ꯀꯩꯅꯣ ꯍꯥꯎꯔꯦ ꯃꯔꯨꯗ ꯅꯞꯄꯁꯦ ꯅꯪ ꯂꯥꯛꯇꯦ ꯈꯣꯝꯖꯤꯟꯕ ꯍꯧꯔꯛꯑꯅꯤ yêu chả biết chẳng nào cái không rất lộ không rất lộ sao ông ta chắc ta hằng Ngày phải bây giờ mà tầm 2 giờ mà ai chân rồi thế rồi đấy là dài nó chính là khum đấy là một post đâu đấy mà tầm rồi 2 giờ mà nhỉ 이싱 됐죠? 물 찍래 하원 물. à nâng à tao không mà nâng lên đâu mà 알아? 라이 담으자 라이 담으자라 몰라 응 통과 나 끈 통과 nó chỉ quỹ lại bây giờ tao thầm một ngày quá video si lôi phơi đi bây giờ một thằng chơi like share subscribe comment tụi em